Lakhipur online puthok saba February ki tang kuni thoi thangje numit ki Khomjinba Pao tabirasi. Ahan bada maroi ba pao. Miyam na khamtheng na wanaraba matam asida rajniti ki kudong saba launa ba hona ba chumda bani haina Rajya Sabha gi MP Laisema Sana jawbana phongdokre. Malem gi mamalon gi nimit khorirol sanglen Lakhipur da pangthokre. Khangembam Baisali Master of Physiotherapy Sports da gold medal lorkre. Lakhipur da Congress ki mapangal sonde haina APCC ki president na phongdoklam kre. Lawat Lairembi haina sukhangnaba Taibangjam Imalai Khurembi Jaribonda Chaklon Katuna Yaifa Thangni Jakre. Artist Training Cum Educational Research Center Imphal gi Kunithoi Suba Foundation de galuinana lairik phongkre. Nokia amasung NASA na silagduna thagi leimaida 4G network thamgadori. Haujik mapung iba pau tabirasi. Miyam asi khamtheng na ware chahi ani hena awa maisa langle aduna masida miyam gi awaba si yenglaga rajniti gi oiba tangdu leitaba poraknanaba rajniti wala singna amata oina lepminaduna waroi sinama porakpagi punna thaudang lominabagi matam oire haina Rajya Sabha gi MP Ningthau Laisema Sana jawbana phongdokre. Wafam asi ngarang malem gi mamalon gi nimit ki thoramama GP Women's College Auditorium da yawba lakpada mahakna wafam asi phongdokibani. Asen hagadi ikoi state ki oiba political phenomena apkana di ai masida ai commendi tawning de adubu ai state da pokwa moina ain hajening base ikoi Odi miyam si khamtheng na wari ko sahi ani hana ko gi lan sigi mesa lange aduna masita yam hana ko gi political game to ko si phatte na khan athu bada kari haini ko gi solution ama ora ga ko lingjen manara ga awata ba ma ko targa miyam ga wa ba si ko kan bu changi singa mo kunga ko sing pha ba ko miyam ama tabi Rosi karai degi no habang miyam terkani sigi root course kamai lai no kamai kholi no adula ai adu ada di hajar roi masi yamna ko gi sumba phiba mama state sida oirak na bukhona bada chenbi gi ba chongbi gi mama yam do hojikti kitang wakan tabiro adu wathu bada ko gi miyam di gwari base miyam da pakhat ba adu ga leibam jabung khawda bama thoi base masi thok tana ba thuna sinbi ba phai Natragadi June 19 gumba June 19 degi bo hen sathi ba gumba ko thogoma man ko ko oi have sa hai ni te na ayu no job da suai na governor have sa mase ko gi kunga ko sing se hekta ko gi sigi pim jo rakhe banate so ohe lakiban aduna masida haina ragadi lona pothong na ra ni ko jaga men ga service lai manipur ga men ga service lai lona mag lai Kasu ko ichali na isa sumyam se sumai na tawlo kote tahol lakun adu gadi hoji kamai to drama ko se ajana mainstream to pung sige have se ko khana ba matam oya isa na mo na ta na mainstream se isa khagadi adu yam sathi ba ko la kane ko ki future ni drama myam ko ki future ni makoi bu kan bi sangi makoi international nate anti-national nate koi mare ba kanna ba thol ki bani kari gidam do thol ki ba matam do lagi ba central force oro state force oro makon inactive oi ki ba do makon inactive oi ba do madu lagi hai phim so oi ki bani do na munna khalaga di ai na su honorable governor unna ba de haija ba se yam akan ba adu wada da to oi mo to phasana wari sanaraga bhat ta naraga koi sai naw ma phasana ko gi han gi ko gi men sum do adu la han si akan ba tawragadi phaina sanaraga madudi manipur sai kunthani bu he baning khane man hajaram aite sin waite city solution aduna nang saje du mase ajana dil ka hudragadi manipur se nawaisu June 19 thoki to PR matam dele aduna tak section na tawum sang legislative party muching masi kan da athu boda khanbe ya ai khangre to moi gi se ai saja bu na state ki politics yam kan di yaw ning de aduna amo ro haijari di thuna ko gi popular government ama lahana bako wadu gi lambi dur moi wak to busang ya semana kali hai ni asing ba sana tanaraga du ngam ngam bu di ai saja du ni bang na mi am so la ga di kana kham
Malemgi mamalon ki numit khorirol sanglen Lakhipur da pangthokre ngarang February gi tang kunmathoi irai numit asi malemgi mamalon gi numit ni numit asi ga mari leinana khorirol sanglen Lakhipur da naharol khorirol silup Assam Manipuri chanura khorje lup kasar amasung Bangladesh Assam na punna sinduna numit asi gi ningsing thormama pangthokre Thoromasida chanura khorje lup ki president Sobamongbi Jayanti Devi amasung Naharol Khoriyol Seluki Hanagi President Ingudam Binod Namipama Poiduna Chathakiba Khananabagi Thoramda Chanura Khorjailuki Thoburen Ayekpam Churjamukhi Devi Bangladesh Assam ki Thoburen Naurem Nilmani Manipuri Sahitya Parishad Lakhipur District Committee ki VP Kabrabam Anita Devi Longjam Gopendra Irungbam Prabhavati Devi Laisram Binodini Devi amasung Sagapam Premabati Devi na Imalonga Mari Leinaba Wafam Kaya Thambikhi Sri Guru Gobind Singh Tricentenary University, Gurgaon, Haryana na loba Master of Physiotherapy Sports ki final exam da Khangembam Baisali Singhana first class first position panglakre. Haukiba February ki tangtara mangada SGT University Gurgaon da pangthokiba University asigi taramathoi suba convocation ki thauramda Khangembam Baisali da gold medal kusinar kibani. Panbayai Khangembam Baisali Silchar Ramnagar Berakhaldagi late Bimol Kumar Singha amasung Khangembam Ongbi Sibani gi machanupini Lakhipur Sribarda APCC ki President Bhupen Kumar Borana athoiba mitung oiduna constituency asigi block ahumgi yamlaba miyam yauna uthane Congress haiba APCC na sinba thoromama maipak nangarang pangthokre Lakhipur BCC ki in charge Dr. Maimom Santi Kumar na convener oiduna sinkiba thoromaduda Kasar District Congress President Abhijit Palna mipamapu loinana Jagadish Kwala Pradeep Kumar De Pradeep Pal Kajol Bhattacharya amasung Manimohan chingba Congress worker kayana saruk jaduna matamama ki Lakhipur Congress ki yumbi oiramba mioi singna thawai yauna chongthurakpa ubada Lakhipur da Congress Party ki mapangal mathauna lairi haina APCC ki President Bhupen Kumar Borana harauba phongdoklamkhre Manipuri, Bengali, Hindi amadi Assamese lon ngangba mioi singna Lakhipur ki thengnariba awaba kaya President ki mangda thamki constituency asige kanglup kaya gi apunba saktam amaga loinana lakliba panchayat mikhalda party asi mai pakpa ngamnana ba honamina si haina district president Abhijit Palna haiki thauramda Amrita Singhana thagol jagoi ama khudol tamki Maitei Huyen Langlon Sintam Sanglen Universal Friendship Organization Far West Headquarter No. 5 Leho Pokpi Jaribon Haila Kandia Samna Sinlangduna Jaribon gi Lawat Taleiba Miyamna Lawat Lairembi Haina Sukhangnariba Taibangjam Ima Laikurembida Chaklon Katuna Yaipa Thauni Thorom Mapungphana Pangthokre Thorom asida tongan ba state singdagi lakiba mioi kayana Thauni Jaba asida saruk yakhi Thauni Jaba asigi nungi oiba wafam phongdokladuna Universal Friendship Organization Far West Headquarter No. 5 Leiho Pokpi Jaribongi Information and Publicity Secretary Laurembam Joy Kantana Imalaibak Manipurda Hauzik Oiriba Tangdu Leitadaba Sibo Mausagi Pibamda Amuk Hanjinduna Ing Tapa Porakna Naba Thauni Jaba Amadi Malemda Leiriba Mitei Miyam Gisu Yaipanaba Thauni Jabana Thauromasigi Maru Oiba Pandamni Haiki Ikai Kumna Jaba Galoinana Maitei Huyen Langlon Universal Friendship Organization Leho Pokpi Nongdam Sanglen Jaribon Haila Kandi Assamna Leipak Miyam gi Nungsimiang Khada Jaribon Leipak ki oiba ahanba oina Ima Laikurembida chaklong kajaduna mitei malem tengban bagi yaifanana bagi damakta yaifa thauni thoramasi pangthok jaribani Jaribon Leipak ki yumpok khudingdagi katpirakpa Ima gi damakta chaklong kannanaba amadi yaifa thauni thoramasi gi damakta katpirakpa sen cheng mayam do khomjinjaraduna Jaribon Leipak na mga madu sinabibadagi Universal Friendship Organization na hariba thaudang silaujabani Pandam di maruiba ngasi-ngasimak oiriba Metrabak Manipur gi phibam saina madi soina tariba Meitei singi phibam awana tengthana oiba kaya asidagi koktuna chungsinaba ngamjadraba Metrabak ki Meitei sing saina madi soina taraba Meitei sing pumnamak punsinduna amuksu arangba mapa leitraba maningtama Metrabak
laan jaudaba malem ama semnanabagi damakta aikoina imagi mafamda thaunijabani aikoigi oja luchin puren gi mafamda ikai khumnajabaga loinana aikoina hariba thauni thoramasi pangthokjabani loinana lengbirakliba laibak miyam busu aikoina thagatjabaga loinana taram nokchari amadi asigi thoramsida Tripura Manipur Jiribam Kasar lamdamdagi lengbirakliba khwaitara busu aikoina ikai khumnabu chari amadi imagi chaklong ase mayam punna phangminaduna aikoi punna jai pathoina munaidana malem tayang pan bisle hingminasi haibagi hazabadu imagi mafamdagi nijaraga aikoi punna jai pathoiminasi haiduna nalukchari Artist Training Cum Educational Research Center Imphal na sinduna center asigi kunithoi suba foundation de ga mari leinana isei changdamnabada makok mathang takrabasingda manamatum yenthokpa amasung sobita mongjamna iba isei seireng lairik langon langdai lairangni ngarang Imphal gi kwa kaithel da leiba dosu yali holda pangthokre thoromasida laikol gi president Khetri Subadani Artist Training Cum Educational Research Center gi President Sobita Sobam, Dr. T.A. Soran Kumar, President Amik Bisnupur Branch, Devan Athokpam Assistant Director Health amasung Konsam Kulatase Singna, Mathang Sidna Chief Guest, President Guest of Honor amasung Book Reviewer Obiki. Thorumgi Welcome Address na Center asigi Executive Member Rakesh Naurem na piki. Secretary Okendra Khundogmam na Thorumgi Nungi Oipawarol Thambiki. IB Sobita Mongjam na Larik asi ibada thengnakiba mahaki awa nungai marik chumna paudamki. Publicity Secretary Sagolsem Sanathoina Thagat Warol piki. Matungda isei changdamnabagi makok mathang tarabasingda manamatum kusinaki. Bihar da pangthokiba Class 10 Matriculation Exam gi hall manungda nataba pambai sizinaduna parikha thabaga mari leinana ngarang nongmai kapna bagi thodok amada Class 10 gi mahiroi ama sire aduga ani na phibam thina sokle Rohtas jila gi Sasaram Exam Center da ngarang thokiba thodok aduda hall manungda ningai sangdana ki bagi matung mahiroi group ani gi marakta sauna khut thongnarakpadagi nongmai kapna bagi thodokta chahi 13 ki mahiroi nupa macha adu nongmai na panduna sikhibani hairi phibam thina soklaba mahiroi ani Narayan Medical College and Hospital da laikanari Nokia amasung nasana silangduna thagi leimaida 4G phone network thamgadori thoromasigi makhada Nokia amasung nasana Athena spacecraft 4G system yauba machak mathum puduna lakliba February gi tang 16 ta thagi leimai tamna khongsan gadori Athena haina mingthonba spacecraft asi lakliba Mars ki ahanba chayolda thagi khameru lamdamda 4G network thamduna Thaga Prithibhi ke gi marakta photo video na chingba thadok thajin toba yaragani hairi Kangan jaba ama Thongnang media na silangduna online gi khuthangda chahi khudingi chathagadaba angang gi Manipuri sering thiba hendana bagi thoram handaki chahi lising ani ge kunmanga asidagi hodokle Komandagi class 5 phawbagi mahiroi singna saruk yanana bagi damak video asigi screen da piriba QR code asi scan tobiu natraga video asigi description da piriba link asida changbiduna saruk yabiba yagani February gi tang kunmanga phawbagi manungda video thajalakadabani Sering thibagi video adu light amadi sound mayek sengna school gi uniform da oigedabani result na Mars ki tang 16 tagi 19 phawbagi manungda lauthoklaga Mars ki tang 13 da sel gi mana medal citation amadi kudol pot sing yauna mana yenthokpagi thorum pangthokani Kangan Jabama Healthcare Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course si Tambiba Haure Healthcare ki field da Skill Development Oiriba Medical Laboratory Technology
technician, operation theater technician, physiotherapist, radiology, imaging technician, patient care management na chingba 12 pass tawraba singna tamba yaraba course asi tamduna isana isabu thabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chimbagi atenba matamgi oiba course ngi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lensibirabu natraga mobile number 939573245 da pau phaunabiyo Khangan Jabama Lakhipur town gi ward number 8 ta leiriba well care medicos ta makhal makha kaya ana layeng gi damak tongan tongan ba doctor kaya na nimit khudingi layeng gadori Dr. Yusuf F Chaudhary MSENT na nongmaijing khudingi numit jung mapung tarani thoida Dr. CH Rakesh Singha MS orthopedic surgeon na thangsa khudingi nungtil pung ahumda Dr. Dibojoti Bhattacharya na Lepak Pokpa Jumsa Kaisa Sagolchen amadi thangjagi nungthilda Dr. Bikram Bhuya dentist na nimit khudingi nungthilda Dr. Benjir Ahmed Loskor na nimit khudingi nungthil pung taruk tagi numidangi pung 8 phauba Dr. Puspita Singha na nimit khudingi ayuki pung 9 tagi na ayuki pung 8 aduga nungthil pung 2 makhai tagi na pung 3 phauba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 ki patungda layeng gadori adongi kudong saba matung ina mobile number 8134835398 number asida mangjona na booking tawbinaba well care medicos ki maiketagi kanghalakli Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Miyamna khamthengna wanaraba matam asida rajniti ki kudong saba launa ba honaba chumdabani haina Rajya Sabha gi MP Laisema Sana Jawbana phongdokre Malem gi mamalon gi nimit khorirol sangre Lakhipur da pangthokre Khangembam Baisali Master of Physiotherapy Sports da gold medal lorkre Lakhipur da Congress ki mapangal sonde haina APCC ki president na phongdoklamkre Lawat Lairembi haina su khangnaba Taibangjam Imalai Khurembi Jaribonda Chaglon Katuna Yaifa Thangni Jakre Artist Training Cum Educational Research Center Imphal gi Kunithoi Suba Foundation de galwinana lairik phongkre Nokia amasung NASA na silagduna thagi leimaida 4G network thamgadori Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare